diabetes ko loina da hingliba seng tha amagi manungda control toba ngamle urea creatinine wangbasu tha amagi manungda hanthaba ngamle khong hamba nungai tebasu numit manga nigi manungda fahanba ngamle piles saibadi nungsang nabasu chama da chama fahanba ngamle cholesterol wangba numit kunida normal oiba ngamle bp wangbasu tha amagi manungda normal oiba ngamle fatty liver oibasu tha amagi manungda fagat hanba ngamle pumnamak natural oiba hidak makhalna laying jabani hakchang da sokadaba side effect amata laite makata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Kramjari good afternoon, LTV ki test of cartoon ki maha meng ta video sum ha matara mok seri maro nga si infala ko pa se sing ki cartoon sing da cartoonist na kari haning liba kari photong liba kari wakal khalan ne ba habdu myam da samdong thamjage am da lukhat sage sangai express ki onthok pani da hai ba cartoon si yengbiu yam phajaba cartoon ni sumang lagi selamani sumang lila gi sin si da myam babok myam ko daga yeng bagi sin ne ada sumang lagi dialogue si kai hai ge do myam yung na si ada moi loimak kino hai tare mantri mandrol gumba oiba ngaktani Nehru tupi upe kudra paijama yaure ada amasina haire hai nahui kana kana lei thamban mayam si maru fuktat lu hai amu hanna hobu ngamdana ba an haire ada magi makha thapsina haire fuktak jage maharaj adubu thambal cham nipan super lotus sam yauri asidi JCB natradi phukpa ngamoena yam phajaba hajik leiba political gi scenario sida dum ke haitare nahanju viral oigiba khoi ri safal torok pa yai kai khanaba su mayama ada thuktalu haiji karino khubak na hairira thambal haira moi masen hainarira haibusu khoi khoi gyamen ta da sida phungthuning se aiga bibi se aduna hoi kana na lei thambal mayam si maru phuktalu amu hana hobu ngamdana bana adada phukta jage maharaj adubu thambal cham nipan super lotus sama yauri asidi JCB na tadi phuppa ngamoina kana oibi ya adum oibi ya re kana gi thambal si phuppa ngamoi da basi kana no haibsi center da kana no state da kana no phuke to phuppa ngam da ba adagi masa mata nong ken ge to ba ke lo da ba asma ma ya ma lai bani aduna yam phajaba sumang lagi sin si dai da sumang la da base or kan da lai ba khoi ge aiga BBS to putorok pa yam phajaba cartoon ni na thamjage mathang da lai sina khoi chana le ba ki loire da na haibduni loire da da mantri MLA se mai kendra si lakune da prajasina haibne prajasina ke haigeda lambi si sembiru da bu oiragadi somda mu lakpirano na ngai mantri MLA se da haibne da mantri MLA se ke haike da concrete na haidoni matam ngayona haji sem de se akoi ji concrete RCC toroga hiba haiba me hama yaunare koila sabe mota koila sabdi koina achatti aduna RCC toroga haji se mo koila sabada plastic ki changse jahon gidamni kolang gidamni haba bharat lenga ki adumba instruction amasu leigre adani haji lambi thongi hairagadi haji nongjo nungtha se koi June July ni August haji August sanga bani aduna August ki tang 18 sanga bani aduna koi nongji dum thili taba matam sim onaba adum yaudabana te adani lambi thongi sembiraktab si yam waruna haitare lambi si sembiroidabu oiragadi somda mu lakpirano na haibane mantri MLA si da mantri MLA si koi kumakeda concrete na haidoni matam ngayona matam ngaibada dum lambi thongsi yam nong sum sokilakpa henjelakpagi mongni aduna tongan tomba jaga singda akoi lambi semebdagi lambi thingdana khotna adagi akhoi Imphal Kongba road tagina yari pobugi lambi thingubani semani haigibani haji semdriba maduma chap chap akoi follow up laitri aduni hajida lambi thong semidabagi prajasina waruba nongju panthada aduga jaga da haji nong khujitang tabada ising thom yauribasi kamain tawna long term solution ma purakadagi haibasi khanaba yam tangai phadaba matam oiba adum basisu message ama piba cartoon haidana I thamjage mathangda leisina khoi pongna phomgi balo he haiduni balo he sida khoi hal ani ka walking chalaga wari sana bagi poni amna naha wirap tawi amna hal phajom ga selaga to bari kari haigada sidi kada degi lano
nakal amadana bom nongmei pakap ta kapalaga nakal amabuna kapandaba sibu lalo sidi lanate laknabani na yam phajaba wahan thoni chingde na pakap kapa somne na kapa yadaba nanju idang chatluda mukna dana tawena tawbai duni khoi ki na pe paligi da an haji wari sanaraga leiriba ado malalo amage kangbo singda jiar kanguna thattana da mukna ina tawduni an sai jani praja singna khalise nakal namda pakap da kapa nakal nam kap ta adani sidi kadai dagi lano nakal amadana bom nongmei pakap ta kapalaga nakal amabuna kapandaba sibu laro sidi lanate laknabani haisini yam phajaba hajileriba situation sini aduna akoi kuidibida akoi September thabag manungda loishinabagi adu kaina mayam tungan ba leader mayam na haiba asigi pau che su yawbani ona mayam na pamise santi purakpa hani film da hanjanba kayam sangadage matam adune ji ngaineri mayam chi adane ji se sibu la nakalam na paka ka fulaga nakalam ka fam dadi la nate laknabani haisi yam phajaba katuni matang da leisina koi elan paugi as loire havdani sayda saigi ahanjina magi source da kurum zabani machi waraba tawum makang trabas mani source ki haigida mi oina pokchening dre mathang mapukta til kang oina pokchera gi na kurum zabani da lais ne hai haro oina polaga mina talakpudu pambro na haro che kui labuk ta ta ba sing che dum yamna chathokba grass super sini tathok tan pita dan tan na bodo aduna adu pambre ne ana pui wari ni aduna sai da wamal laktana tawum khak ta ba aduna khoji miyoi ben pokning dre tin kang na pokchara gi ha adu nang haro oina pu oga mina talakpudu pambra ha sini pen da bagi ni adu hai si aduna manipur da leiba hajigi leiba situation da mi kya mani je maruina khoi relief camp da leiba sing warak tana pelak tadana masa matana suicide toroga sin nusigraba macha nusigraba ba nusigraba ina bi thadu ombakanda awabadun henjelakta pubo thangmangamdana mayam asum sakhiba mayam yauribani ona masi lengang na fazana khandaba kari tobo yabage habsi yam tapthaba sufattaba adu film da leibuduni na miyoibagi punsi marense kadai bo yorage do sigi constitution su utpani haidana ai thamjage mathang da leishna khoi ichel express ki nai re hauduni nai re sida moi sisuni praja sing warai sanabani kamai sanage da amasna hai manipur ki manungda Imphal East district na khwaidagi minister yam leiba district oiribani ne hana ada amajin komai aduna oiramba tai khwaidagi lambi sorok phatabasu oirisi Thoubal district ki mamangda mai si thambam leitre hana akoi thanagi chief minister okram bibo bina pali matamda Thoubal le punglang langibaduni ada Imphal East district se loi leire akhoi chief minister su leire works minister su leire adagi KNPD minister su leire Imphal East district se yam leiba aduga lambi thong si angak pa phangna soktha ba khoi gi phattaba gi mami tuni tar si adani kasai cartoonist na pelak traganda cartoon gi khutang ji lawrakanda haireise manipur gi manungda Imphal East district na khwaidagi minister yam leiba district oirabani ne hai kan amani komai adana oiramba dai khwaidagi lambi sorak phattaba su oirisi Thoubal district ki mangda mai si thampam leitre na Thoubal la phajana semga pumnang langdana sembaduni adoni khara seman bagi apam baduni masagi cartoon nisina phongto ebasi pathang da lerisina khoi naron thogdangi hawa do leirang do haiduni hawa do leirang do sida khoi gi mi ma pharga pusilakpagi mong ne magi makha thaba officer sina ado makok thongo officer sina kari haige da taibungo huran baina bebar ulu maram di madi mantri tinabu huran manina aji mayamba huran ba achoba karba toba thika toba mantri ge chamina bo regadi mayam je loin ma police tagi kai dagi bebar toba ek toba hoi hajipudi khara togdre nawai matam dadi transfer posting je kotlaga chingda langba ji transfer posting di yaudre di transfer posting ge pesa tingnadre jise thadramnina adum sai dum ta leire adani taibungo huran ba haina bebar ulu maram di madi mantri tinabu huran manina yam phajaba aponi mai dami khar senior akhoi gi hurale midu tai bungo huran ba haina bebar ulu maram ni maje mantri gi mini haidana ona mamang ju yaure huran basing si jail changa kanda thakal huran ba yen huran ba adu mi gi fen huran ba madai di akhoi gi drug karba to ba me am chaurga moina jail ga changa ga waja u to do adu mo me am du gi khena bu u du duna mantri gi mi kangbu ni tai bungo huran ba na bebar to hana yam phajaba sisu wan tho leba cartoon haina ai thamjage matang da leishna khoi Manipur news gi dasa ni have
dasa ni sida police officer leire mai ni pisina haibani mai si lengbi ro haibdi oido mande yengbi ro haidu mali ai banan nambada paisa silli dhap ka toraga paibi yaba yengbi ro haiduni lengbi ro haigadi paibi yaba lengbi ro haigadi phajare phajaba artha thoktre aduna paisa silli dhap ka toraga paibi yaba yengbi ro na khara dhap toraga mun khotna to mayam do paisa pairaktabagi adagi film duni aduna mayam je subum mamdam leraktabagi ana sidigi senkhai thumkhai gi haji mayam chatharakna वेरपू बाजार दे ख्वाइरमन कैथेल दा मैम दा अखोगी ख्वाइरमन की सरुक खरा दा हाई तरह कहते नहीं नते तोान तोान बात ट्रेड कमर्स के लेबा मैम सिना अखोगी प्रोटेस्ट तौरपा खांगपू थामंगमद्रे हाइदना मैम फमकपा मैम यावरे बाबर की कांगपू अते अतोपा अदगी एंटरप्रेन्योर मैम सु कोई मणिपुर लेबदा ngमद्रे हाइदना कोई गुवाहाटी दा चेंज तौगिबा सेप तौगिबा मैम सु यावनरबनी अदने ngसागी पुलिस ऑफिसर की निपीजन हाइसे पैसा याम सिल्ली धमका तौरगा पाइबे याबा येंबिरोना हाइसे याम फजबा सिसु कार्टून ने थमजगे मथंग लेसिना कोई पीपल्स क्रॉनिकल गिनी पीपल्स क्रॉनिकल की सॉरी मोटली मंडे ना मैं आमजे खन्ना बने ऑफिस से गांगना बा मजन ताबने अकॉर्डिंग टू आवर बजट स्ट्रक्चर आवर इकोनॉमी डिपेंड्स ऑन हाउ टू वी बैक परपेचुअली टू हैव अ स्मूथ राइट ओके अदना अखोगी बजेट सिगी मतुंग यंगदादी अखोनी याम फजना अखोई डिपेंड तौरे अखोइना कमाइन तौना याम फजना नीगदगी हैबदो मदुगा नीरगा यामना स्मूथली अखोगी लेबा बजेट की स्टेदा सेन थुंगी करी की तौगे तौगदबा अदुई पोतने अदुना अकॉर्डिंग टू आवर बजेट सिगी मतुंग नदी अखोई बजेट स्ट्रक्चर मतुंग नखो इकोनॉमी से डिपेंड्स ऑन हाउ वी परपेचुअली टू हैव अ वी बैक परपेचुअली टू हैव अ स्मूथ राइट हाइने अदुना याम फजना चथनबा अदुना अखोगी नीबा मतम चाना नीबम चंगी हैना याम फजबा वफम ने बजेट की मतंगा तोंगा तोंगा एक्सपर्ट सिंगना फोंदो के वफम लेरे हंदके बजेट सी यामना कॉन्ट्रैक्चुअल ओबा बजेट नी हाइबा तोंगा तोंगा वफम फोंदो के ले खरा मना यामना फई हैना फोंदो के ले अदु बजेट के अखोने एक्सपर्ट सुनते अदु सी फोंदो इबदुने दुना फोंदो इबसी मतुंग नदी बजेट की स्ट्रक्चर से यंग का अखो इकोनॉमी से कमाइना अखोना मतंग चाना चाना नीगदगे हाइबा नीरगा यामने स्मूथली चलनगदगे हाइबा मदुदा डिपेंड तवी हाइना फोंदोपा कनोनी कार्टूनी याम फजब सिसु नंगसिगिदी अदुम बाय लिट टीवी की टेस्ट ऑफ कार्टून की महाव मतंग सोल्यूशन जरे मियंग ताबिरी बसिंगबो मुका न खुरम जबगल लोना काइनन बे थंगजरी पिनेबेस डायबिटीज को लोइने हिंगलिबा सिंग था मगी मनुंगदा कंट्रोल तोबा ngamle यूरिया क्रेटिनाइन वांगबसु था मगी मनुंगदा हंथबा ngamle खोंग हाम नुंगाइतबसु नुमित मंगानिगी मनुंगदा फहनबा ngamle पाइल साइबदी नुंसंग नाबसु चामदा चामा फहनबा ngamle कोलेस्टेरोल वांगबा नुमित कुनिदा नॉर्मल ओइबा ngamle बीपी वांगबसु था मगी मनुंगदा नॉर्मल ओइबा ngamle फैटी लिवर ओइबसु था मगी मनुंगदा फगत हनबा ngamle पुमनमक नेचुरल ओइबा हिदाक मखलना लायंग जबनी हकचांगदा सोकदबा साइड इफेक्ट अमता लैते मखाता ने हिदाक चाबगी मथौसु ताररोय हेना कुपा परोल गिदमक ngasimak lengsin birau diabetes hospital soibam leikai ayangpali road opposite Karkinos Jenims Hospital Porompat Imphal East near Punjab National Bank